ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ. ꯂꯩꯅꯥ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯖꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ. ꯀꯦꯕꯅꯁꯨ ꯂꯣꯏꯔꯝꯃꯤ. ꯂꯩꯅꯥ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯖꯗꯕꯅ ꯃꯕꯨꯡꯁꯤꯡꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯇꯧꯍꯜꯂꯝꯃꯤ. ꯅꯣꯡꯃ ꯂꯩꯅꯥꯒ ꯃꯕꯨꯡ ꯑꯍꯜ ꯄꯥꯔꯤꯒ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ. ꯄꯥꯔꯤꯅ ꯂꯥꯝꯗꯨꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯍꯦꯛꯂꯝꯃꯤ. ꯂꯩꯅꯥꯁꯨ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯍꯦꯛꯇ ꯍꯦꯛꯍꯜꯂꯝꯃꯤ. "ꯏꯕꯨꯡꯒꯤ ꯂꯩꯅꯥ, ꯄꯥꯠ ꯑꯁꯦ ꯊꯝꯕꯥꯜꯒ ꯑꯃꯠꯇ ꯁꯥꯠꯂꯔꯣꯏ. ꯉꯁꯤꯁꯤꯗ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯇꯥꯔꯦ. ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯇꯥꯆꯧ, ꯊꯦꯡꯕꯨꯡ ꯆꯥꯅꯤꯡꯉꯤ." "ꯏꯆꯜ, ꯅꯪꯒꯤ ꯊꯦꯡꯕꯨꯡꯗꯣ ꯏꯕꯨꯡꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯦꯛꯄꯤꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤꯕ ꯅꯪꯕꯣ." ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨ ꯂꯥꯛꯄ ꯍꯧꯏ. ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯂꯩꯅꯥꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯨꯔꯦ. ꯂꯩꯅꯥ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ, "ꯇꯥꯆꯧ, ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ?" "ꯄꯤꯕꯥꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯇꯥꯏ ꯍꯥꯏꯔꯤꯕꯗꯣ." "ꯇꯥꯆꯧ, ꯇꯧꯗ꯭ꯔꯤꯁꯤꯕꯨ ꯀꯅꯥꯅ ꯈꯣꯡꯂꯤꯅꯣ? ꯎꯁꯨ ꯎꯗꯅ ꯃꯗꯨꯕꯨ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ?" "ꯑꯗꯨꯗꯤ ꯌꯦꯡꯉꯨꯁꯦ ꯇꯥꯆꯧ." "ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯤ, ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯁꯤ." ꯇꯜꯂꯦ, ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦꯕ." ꯂꯩꯅꯥꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯄꯤꯕꯥꯁꯨ ꯃꯆꯜꯕꯨ ꯄꯨꯗꯨꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯃꯛꯅ ꯎꯔꯨꯔꯦ. ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯤꯕꯥꯅ ꯍꯥꯏ, "ꯃꯐꯝ ꯑꯁꯤꯗ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣꯅꯦ?" ꯆꯤꯡꯈꯩꯂꯦꯝꯕꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯈꯩꯂꯦꯝꯕ ꯀꯧꯏ ꯏꯌꯥꯝꯕ. ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤ." "ꯑꯣ, ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯜ ꯑꯁꯤꯒ ꯅꯪꯒ ꯇꯤꯟꯅꯔꯣꯀꯣ." "ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ?" ꯂꯩꯅꯥ ꯀꯧꯏ ꯏꯕꯨꯡ ꯃꯆꯥ." "ꯀꯩꯒꯤꯅꯣ ꯏꯕꯨꯡ ꯃꯆꯥ ꯀꯧꯔꯤꯗꯤ? ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯤꯡꯈꯩꯂꯦꯝꯕ ꯀꯧꯏ." "ꯏꯕꯨꯡ ꯍꯥꯏꯔꯤꯁꯤꯅꯅꯦ ꯑꯩꯉꯣꯟꯗꯒꯤ ꯆꯥꯎꯕ ꯍꯦꯟꯕꯒꯤꯅꯤ. ꯃꯆꯥ ꯍꯥꯏꯔꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯦꯟꯅ ꯆꯥꯎꯕꯒꯤꯅꯤ. ꯑꯗꯣ ꯇꯥꯂꯦꯝꯕ ꯑꯣꯏꯅ ꯀꯧꯔꯒꯦ. ꯉꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯇꯤꯟꯅꯔꯁꯤꯀꯣ?" "ꯇꯤꯟꯅꯁꯦ." "ꯑꯗꯨꯗꯤ ꯂꯦꯝꯕ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." "ꯆꯠꯁꯤꯀꯣ ꯏꯆꯟ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ." "ꯇꯥꯆꯧ, ꯆꯠꯂꯁꯦ." "ꯇꯥꯂꯦꯝꯕ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯌꯦꯡꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ." ꯑꯁꯨꯝꯅ ꯂꯩꯅꯥꯒ ꯃꯕꯨꯡꯒꯁꯨ ꯍꯜꯂꯛꯂꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯄꯤꯕꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯑꯦ. ꯃꯗꯨꯕꯨ ꯎꯕꯗ ꯂꯩꯅꯥꯅ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯇꯥꯆꯧ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ." "ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯩꯕꯨ ꯇꯥꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯗꯣꯏꯕ?" "ꯏꯆꯟ ꯊꯣꯏꯕꯤ, ꯍꯌꯦꯡ ꯆꯠꯂꯁꯤ." ꯂꯩꯅꯥꯗꯨ ꯀꯦꯠꯁꯤꯟꯅꯗꯨꯅ ꯀꯞꯂꯤ ꯇꯧꯔꯛꯏ. "ꯌꯥꯔꯣꯏ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯂꯩꯅꯥꯒꯤ ꯃꯄꯥꯅ, "ꯏꯆꯥ ꯊꯣꯏꯕꯤ, ꯅꯤꯡꯉꯥꯏ ꯇꯧꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ. ꯅꯪꯒꯤ ꯗꯌꯥꯏꯕꯨ ꯊꯤꯜꯍꯜꯂꯨ ꯀꯩꯗꯧꯔꯒꯦ?" "ꯇꯥꯆꯧꯅ ꯍꯌꯦꯡ ꯊꯤꯜꯂꯒꯦꯕ. ꯉꯁꯤꯒꯤꯗꯤꯅꯦ ꯅꯪꯒꯤ ꯗꯌꯥꯏꯕꯨ ꯊꯤꯜꯍꯜꯂꯨꯀꯣ ꯏꯆꯟ ꯊꯣꯏꯕꯤ." ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥ ꯆꯠꯈꯤ. ꯂꯩꯅꯥꯒꯤ ꯃꯄꯥꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯩ ꯄꯣꯏꯔꯩ, ꯅꯪꯕꯨ ꯇꯥꯔꯕꯣ?" ꯄꯣꯏꯔꯩꯁꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ, "ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ?" "ꯅꯆꯜ ꯑꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯨ." ꯄꯣꯏꯔꯩ ꯃꯆꯜ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯀꯩꯗꯧꯔꯦ ꯏꯆꯟ ꯊꯣꯏꯕꯤ?" "ꯇꯌꯥꯏ, ꯑꯩꯕꯨ ꯇꯥꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ." "ꯍꯩꯃꯥ, ꯅꯪꯒꯤ ꯇꯥꯂꯦꯝꯕ ꯍꯥꯏꯕꯗꯣ ꯇꯌꯥꯏꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ, ꯂꯩꯐꯝꯁꯨ ꯈꯪꯗꯦ. ꯀꯔꯝꯅ ꯊꯤꯟꯒꯗꯧꯔꯤꯕꯅꯣꯅꯦ?" "ꯑꯩꯗꯤ ꯈꯪꯉꯤ, ꯑꯩꯒ ꯆꯠꯁꯦꯕ. ꯇꯌꯥꯏ, ꯂꯥꯛꯑꯣ, ꯁꯦ ꯑꯩꯒ ꯆꯠꯁꯦꯕ." ꯍꯣꯏ." ꯑꯁꯨꯝꯅ ꯂꯩꯅꯥꯅ ꯃꯕꯨꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯆꯤꯡꯈꯩꯂꯦꯝꯕꯁꯨ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. "ꯏꯆꯟꯊꯣꯏ, ꯅꯪ ꯁꯥꯟꯅꯍꯧꯔꯣꯀꯣ. ꯇꯌꯥꯏꯅꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ. ꯏꯁꯤꯡ ꯃꯄꯥꯟꯗ ꯁꯥꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤ." "ꯍꯣꯏ, ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣꯀꯣ ꯇꯌꯥꯏ." "ꯍꯣꯏ." ꯄꯣꯏꯔꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯗ ꯂꯩꯅꯥꯅ ꯆꯤꯡꯈꯩꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥꯂꯦꯝꯕ, ꯅꯪꯒꯤ ꯇꯧꯗ꯭ꯔꯤꯁꯦ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ?" "ꯈꯪꯗꯦ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕꯗꯤ?" "ꯃꯁꯤꯒꯤ ꯇꯧꯗ꯭ꯔꯤꯁꯦ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯂꯩꯔꯝꯂꯕꯅꯤ, ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯧꯗ꯭ꯔꯤꯁꯦ ꯑꯝꯇ ꯈꯣꯡꯉꯨꯅꯦ,
ꯑꯩꯗꯤ ꯅꯪꯒꯤ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯑꯁꯤꯕꯨ ꯇꯥꯔꯒꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯇꯥꯂꯦꯝꯕ꯫ ꯂꯦꯝꯕꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯡꯂꯤ, ꯂꯩꯅꯥꯅ ꯃꯅꯥꯛꯇ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯅꯥꯒ ꯆꯤꯡꯈꯩ ꯂꯦꯝꯕꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯧꯗ꯭ꯔꯤꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯤꯡꯈꯩ ꯂꯦꯝꯕꯁꯨ ꯄꯥꯈꯪ ꯐꯥꯔꯦ, ꯂꯩꯅꯥꯗꯨꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯅꯥꯅ ꯆꯤꯡꯈꯩ ꯂꯦꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯈꯛꯇꯗꯅꯤ ꯂꯩꯅꯥꯒ ꯃꯇꯥ ꯊꯣꯏꯅꯨꯒꯗꯣ ꯁꯨꯃꯥꯡꯗ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯍꯩ ꯃꯦꯠꯄ ꯑꯗꯨꯕꯨ ꯆꯥꯅ ꯆꯥꯅ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯇꯥ ꯂꯩꯅꯥ, ꯀꯩ ꯍꯥꯏꯒꯦ ꯏꯇꯥ? ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯅꯤꯡꯊꯦꯝꯕꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯡꯂꯣꯝꯒꯤ ꯇꯥ ꯂꯦꯝꯕꯕꯨꯔꯣ?" "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯀꯩꯝ ꯈꯪꯗꯦꯀꯣ." "ꯍꯣ ꯌꯥꯔꯦ, ꯈꯪꯖꯔꯦ. ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯧꯗꯣꯡꯅ ꯆꯐꯨ ꯉꯝꯕꯅꯤꯀꯣ ꯏꯇꯥ. ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯆꯍꯧ, ꯃꯤꯅ ꯑꯃꯨꯛ ꯍꯟꯖꯈꯤꯁꯅꯤꯀꯣ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ?" ꯂꯩꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯈꯪꯗ꯭ꯔꯦꯗ ꯊꯣꯏꯅꯨ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ?" "ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯏꯇꯥ. ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯅ ꯑꯩ ꯍꯥꯏꯕꯤꯒꯦ." "ꯑꯁ, ꯈꯤꯠꯈꯠꯄꯤꯔꯛꯑꯅꯨꯀꯣ." "ꯐꯔꯦꯁꯦ, ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ." ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯅꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯀꯥꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯅꯥꯗꯣ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯃꯕꯨꯡ ꯑꯇꯣꯝꯕ ꯄꯥꯃꯦꯜꯅ ꯀꯧꯔꯛꯏ, "ꯏꯆꯟꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥꯔꯕꯣ?" ꯂꯩꯅꯥꯁꯨ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ, "ꯑꯧ ꯇꯥꯔꯦ, ꯑꯩ ꯊꯣꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯗꯣ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ, "ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯇꯣꯟ?" "ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯅꯪꯕꯣ?" "ꯀꯩꯁꯨ ꯇꯧꯔꯨꯗꯦ. ꯑꯗꯣ ꯀꯩ ꯍꯥꯏꯒꯦꯕ ꯇꯥꯇꯣꯟ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯈꯔ ꯉꯜ, ꯉꯥ ꯐꯥꯕ ꯆꯠꯂꯨꯕꯒꯤ ꯇꯥꯇꯣꯟꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ." "ꯍꯣꯏ ꯇꯥꯇꯣꯟ. ꯑꯗꯣ ꯀꯅꯥ ꯍꯣꯏꯒꯤ ꯉꯥ ꯐꯥꯔꯨꯕꯅꯣ?" "ꯅꯤꯡꯊꯦꯝ ꯍꯣꯏꯒꯤꯅꯦ. ꯏꯟ ꯑꯆꯧꯕꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯟꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯏꯆꯟꯊꯣꯏꯕꯤꯒꯤꯅꯦ ꯉꯥ ꯑꯆꯧꯕꯁꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯤ." "ꯑꯗꯣ ꯇꯥꯇꯣꯟ, ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯆꯝꯊꯣꯡꯂ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯏꯆꯟꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨ." ꯂꯩꯅꯥ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯤꯡꯊꯦꯝꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯤꯜꯂꯛꯇꯨꯅ ꯑꯌꯨꯛꯇ ꯂꯩꯅꯥꯅ ꯉꯥ ꯑꯗꯣ ꯍꯥꯎꯅꯅꯕ ꯊꯣꯡꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯍꯥꯞꯇꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯊꯔꯦ꯫ ꯂꯩꯅꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯎꯗꯕ ꯑꯗꯨꯗ ꯃꯄꯥꯅ ꯍꯪꯉꯤ, "ꯏꯆꯥ ꯊꯣꯏꯕꯤ, ꯏꯆꯥꯒꯤ ꯆꯥꯛꯇꯤ ꯀꯗꯥꯏꯅꯣ?" ꯂꯩꯅꯥꯅ ꯈꯨꯝꯃꯤ, "ꯕꯥꯕꯥ, ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯄꯨꯔꯒ ꯇꯥꯂꯦꯝꯕ ꯍꯣꯏꯗ ꯆꯥꯃꯤꯟꯅꯔꯨꯔꯒꯦ." ꯋꯥꯐꯝ ꯑꯁꯤꯗ ꯃꯕꯨꯡ ꯌꯥꯏꯃ ꯄꯣꯏꯔꯩꯅ ꯈꯨꯝꯃꯤ, "ꯏꯆꯟꯊꯣꯏꯕꯤ, ꯅꯍꯥꯛꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯇꯌꯥꯏꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ." "ꯇꯌꯥꯏ, ꯃꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯃꯈꯣꯏꯗꯇ ꯂꯩꯔꯁꯤꯗꯤ." "ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕꯁꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯖꯠꯇꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯍꯣꯡꯗꯣꯛꯂꯣ ꯍꯥꯏꯕ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯅꯪꯒꯤ ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯑꯣ." ꯂꯩꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤꯗ ꯂꯩꯔꯤ꯫ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯆꯜꯅꯤ. ꯃꯆꯜ ꯁꯥꯎꯔꯦ ꯍꯥꯏꯕ ꯃꯕꯨꯡꯁꯤꯡ ꯑꯗꯨꯁꯨ ꯈꯪꯉꯤ꯫ ꯄꯤꯕꯥꯅ ꯃꯆꯜꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯄꯣꯏꯔꯩꯗ ꯆꯩꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯌꯥꯏꯃ? ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯌꯦꯠꯊꯠꯂꯤꯕ ꯑꯁꯤꯕꯣ? ꯏꯆꯟꯊꯣꯏꯕꯤ, ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ." ꯂꯩꯅꯥ ꯀꯦꯁꯤꯟꯅꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ, "ꯌꯥꯔꯦ, ꯑꯩ ꯑꯝꯇ ꯆꯠꯂꯔꯣꯏ. ꯆꯥꯛꯁꯨ ꯑꯝꯇ ꯆꯥꯔꯣꯏ ꯌꯦꯡꯉꯨ." "ꯏꯆꯟꯊꯣꯏꯕꯤ, ꯇꯌꯥꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯤ, ꯁꯥꯎꯔꯅꯨꯁꯦ. ꯆꯠꯂꯨꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤꯕ." ꯂꯩꯅꯥꯁꯨ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯤꯡꯈꯩ ꯂꯦꯝꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯤ, "ꯇꯥꯂꯦꯝꯕ, ꯍꯣ ꯇꯥꯂꯦꯝꯕ, ꯇꯥꯂꯦꯝꯕꯧ!" ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯕꯁꯤꯗ ꯂꯦꯝꯕꯒꯤ ꯃꯃꯥ ꯊꯕꯥꯅ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ, "ꯍꯩꯃꯥ, ꯏꯆꯥ ꯂꯩꯅꯥ ꯂꯥꯛꯏꯗꯅ." "ꯍꯣꯏ ꯏꯃꯥ, ꯇꯥꯂꯦꯝꯕꯕꯨ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯌꯦ ꯂꯩꯌꯦ. ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯎꯅꯦ." "ꯀꯔꯤꯅꯣ ꯄꯨꯔꯛꯏꯗꯨꯅ?" "ꯉꯥ ꯊꯣꯡꯕꯅꯦ ꯏꯃꯥ. ꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏꯅꯦ." "ꯏꯍꯦ, ꯀꯩꯗꯧꯕꯒꯤ ꯄꯨꯔꯛꯏꯅꯣꯅꯦ ꯅꯪꯕꯣ?" ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯂꯩꯅꯥꯅ ꯍꯥꯏ, "ꯇꯥꯂꯦꯝꯕ, ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯆꯥꯛꯄꯨꯗꯤ ꯏꯃꯥꯅ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ." "ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯦ ꯏꯃꯥ, ꯂꯥꯛꯑꯣ. ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ, ꯁꯤꯗ ꯆꯥꯒꯦꯅ ꯂꯥꯛꯏꯅꯤ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯆꯪꯃꯤꯟꯅꯈꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯏꯟꯁꯥꯡꯁꯤꯗꯤ꯫ ꯂꯩꯅꯥ ꯍꯔꯥꯎꯅ ꯈꯨꯝꯃꯤ꯫ ꯑꯋꯣꯏꯕꯒꯤ ꯍꯥꯎꯕ꯭ꯔꯥ ꯏꯃꯥ? ꯍꯥꯎꯏꯕꯣ꯫ ꯑꯩꯗꯤ ꯏꯆꯥ ꯂꯩꯅꯥꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦꯀꯣ꯫ ꯏꯆꯥ ꯅꯤꯡꯉꯣꯜꯒ ꯌꯥꯎꯖꯗ꯭ꯔꯦ꯫ ꯏꯃꯥꯅꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝ ꯂꯩꯔꯨꯔꯦ ꯏꯃꯥ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯇꯨꯝꯐꯝꯒ ꯂꯩꯇꯦꯀꯣ ꯂꯩꯅꯥ? ꯂꯩꯇꯁꯅꯨ ꯀꯩꯅꯣ, ꯑꯩꯒꯤ ꯇꯨꯝꯅꯅꯕ ꯐꯃꯨꯡꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ꯫ ꯍꯦ ꯇꯨꯝꯐꯝꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤꯀꯣ, ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯅꯋꯥ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯔꯦ꯫ ꯅꯋꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯟꯅꯔꯣꯏ, ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯅ ꯑꯣꯏꯔꯔꯦ ꯉꯁꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯔꯣꯏ꯫ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕ ꯍꯥꯅꯧꯅ ꯂꯥꯞꯅ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯊꯦꯜ ꯑꯃꯈꯛꯇꯗꯅꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯂꯦꯝꯕꯒ ꯂꯩꯅꯥꯒꯗꯣ ꯆꯤꯂꯣꯛꯅꯅ ꯐꯝꯂꯤ꯫ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯂꯤꯕꯤ ꯂꯩꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯂꯩꯅꯥ, ꯀꯩ ꯍꯥꯏꯒꯦ ꯇꯥꯂꯦꯝꯕ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤ ꯀꯧꯔꯤꯕ? ꯋꯥꯐꯝ ꯑꯁꯤꯗ ꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯄꯪꯕꯤ ꯅꯪꯕꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯗꯅ꯫ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ? ꯑꯗꯨꯗꯤ ꯇꯥꯂꯦꯝꯕꯗꯒꯤ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯗ, ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯀꯃꯥꯏꯅ ꯍꯦꯜꯂꯤꯕ? ꯑꯩꯗꯤ ꯊꯥꯖꯗꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯥꯖꯩ꯫ ꯅꯪꯅ ꯊꯥꯖꯗꯦꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯅꯥ ꯃꯊꯃꯣꯏ ꯑꯗꯨꯗ ꯄꯦꯟꯖꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯂꯦꯝꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯀꯧꯕ꯭ꯔꯅꯦ ꯂꯩꯅꯥ? ꯍꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯅꯠꯇꯦ, ꯃꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯆꯥꯅꯕ ꯄꯥꯎꯈꯨꯝ ꯄꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯃꯔꯧ ꯌꯥꯝꯅ ꯂꯩꯃꯜꯂꯤ꯫ ꯇꯥꯂꯦꯝꯕ, ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯍꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯇꯧꯗ꯭ꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯈꯣꯡꯂꯒꯦꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯡꯂꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯅꯥꯅ ꯃꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯔꯤ꯫ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯩꯅꯥꯒꯤ ꯅꯥꯎꯁꯨꯝ ꯑꯣꯏꯔꯔꯤ꯫ ꯂꯩꯅꯥ ꯂꯦꯝꯕꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯉꯥꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯜ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯂꯦꯝꯕ, ꯅꯪꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ꯫ ꯀꯜꯂꯕ ꯄꯜ ꯀꯌꯥꯕꯨ ꯅꯝꯈꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯄꯥꯛ ꯑꯁꯦ ꯉꯁꯤꯗꯤ ꯆꯪꯖꯧ ꯄꯥꯔꯔꯤ꯫ ꯇꯥꯂꯦꯝꯕ, ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯅꯤꯡ ꯇꯝꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯁꯤꯒꯤ ꯏꯇꯤꯟꯐꯝ ꯃꯐꯝ ꯀꯩꯗ ꯑꯣꯏꯗꯒꯦ? ꯅꯪ ꯈꯪꯒꯗ꯭ꯔꯥ? ꯆꯤꯡꯈꯩ ꯂꯦꯝꯕꯁꯨ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯇꯣꯔꯕꯥꯟꯗ ꯏꯆꯦꯜ ꯑꯗꯨꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯗꯨꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨꯕꯨ ꯌꯧꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯕꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒ ꯂꯩꯅꯥ ꯃꯥꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯄꯨꯟꯁꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ꯫ ꯂꯩꯅꯥ ꯆꯤꯡꯈꯩ ꯂꯦꯝꯕꯒ ꯃꯥꯒ ꯍꯦꯛ ꯐꯝꯃꯤꯟꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠ ꯑꯗꯨꯗꯅ ꯃꯇꯝ ꯑꯃꯒꯤ ꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏ꯫ ꯃꯄꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯟꯊꯔꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯅꯥꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯇꯥꯂꯦꯝꯕ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯉꯁꯤꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯄꯨꯡꯍꯥꯡ ꯍꯥꯡꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥꯈꯜ ꯃꯥꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯗ ꯏꯅꯤꯡ ꯇꯝꯅ ꯇꯥꯎꯊꯖꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯨꯔꯕ ꯏꯄꯥꯛ ꯏꯌꯥꯏꯁꯤꯗ ꯄꯨꯟꯁꯤ ꯑꯁꯦ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯂꯦ꯫
ꯆꯠꯃꯤꯟꯅꯔꯝꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯑꯩꯗꯤ ꯂꯝꯍꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯎꯐꯨꯜ ꯑꯁꯤꯗ ꯑꯩꯗꯤ ꯈꯨꯗꯤ ꯊꯤꯍꯧꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯅ, ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤꯀꯣ, ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯑꯩꯅ ꯉꯥꯊꯖꯗꯨꯅ ꯇꯧꯗ꯭ꯔꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯕꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯦ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯅꯖꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯊꯥꯂꯦꯝꯕ, ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ? ꯇꯁꯦꯡꯅ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯕ꯭ꯔꯣ? ꯍꯜꯂꯛꯂꯔꯣꯏ ꯈꯟꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯅꯍꯥꯛꯄꯨ? ꯉꯁꯤꯁꯨ ꯆꯣꯛꯊꯕ ꯂꯩꯇꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯄꯥꯝꯃꯨꯕ, ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯜꯂꯛꯈꯣꯕ꯫ ꯑꯩ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯔꯤꯌꯦ꯫ ꯂꯩꯅꯥꯝꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯂꯩꯅꯥꯝꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯇꯥꯕꯨ ꯃꯅꯨꯡ ꯑꯃꯗ ꯊꯝꯖꯤꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯂꯩꯅꯥꯒꯤ ꯊꯋꯥꯏ ꯋꯥꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯈꯩꯂꯦꯝꯕ ꯂꯩꯅꯥꯕꯨ ꯆꯥꯟꯅꯅ ꯀꯥꯎꯕꯃꯛꯇꯤ ꯅꯠꯇꯦ, ꯃꯍꯥꯛꯁꯨ ꯂꯩꯅꯥꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯆꯤꯡꯈꯩꯂꯦꯝꯕꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯃꯔꯤ ꯃꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯁꯪ ꯁꯪ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯗꯨꯅ ꯂꯩꯅꯥꯅ ꯍꯔꯥꯎꯅ ꯇꯥꯖꯕ, ꯃꯍꯥꯛꯅ ꯋꯥꯍꯩ ꯀꯌꯥꯕꯨ ꯍꯥꯏꯔꯒ ꯂꯩꯅꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥ ꯎꯠꯂꯛꯄ, ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯦꯝꯕꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯒꯤ ꯏꯉꯥꯎꯗ ꯉꯥꯎꯖꯕꯤ ꯂꯩꯅꯥꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯐꯝꯗ ꯑꯩꯅ ꯃꯤꯅꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯥ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯅꯤ꯫ ꯀꯨꯏꯔꯦ ꯅꯪꯒꯤ ꯅꯄꯥꯎ ꯐꯥꯎꯕ ꯇꯥꯈꯤꯗꯕ꯫ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯆꯤꯡꯈꯩꯂꯦꯝꯕ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯑꯗꯨꯉꯩꯒꯤ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯆꯤꯡꯈꯩꯂꯦꯝꯕ ꯂꯩꯅꯥꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯔꯤ꯫ ꯅꯣꯡꯃ ꯂꯦꯝꯕꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯍꯔꯥꯎꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯅꯤꯈꯛꯄꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯦꯛꯅ ꯊꯦꯛꯅ ꯂꯩꯅ ꯂꯩꯅ ꯎꯃꯪ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯄꯨꯝꯕ ꯑꯗꯨꯕꯨ ꯈꯪꯖꯗꯕꯅ ꯆꯤꯡꯈꯩꯂꯦꯝꯕꯗꯤ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯏꯔꯦꯜ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯦꯝꯕꯅ ꯃꯈꯣꯡ ꯑꯗꯨ ꯁꯨꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯥꯏꯔꯦꯜ ꯑꯃꯒꯤ ꯃꯃꯩꯗ ꯃꯍꯥꯛꯅ ꯍꯦꯛ ꯅꯦꯠꯂꯨꯔꯦ꯫ ꯂꯦꯝꯕꯅ ꯃꯍꯥꯛꯀꯤ ꯈꯣꯡꯅ ꯅꯦꯠꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯃꯒꯤ ꯃꯃꯩ ꯑꯣꯏꯔꯝꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯂꯋꯥꯏꯁꯝ ꯑꯗꯨ ꯆꯞ ꯌꯨꯡꯉꯤ꯫ ꯂꯥꯏꯅ ꯑꯣꯟꯕ ꯂꯥꯏꯔꯦꯜ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯃꯩꯗ ꯅꯦꯠꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯊꯛꯀꯠꯇꯨꯅ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯂꯦꯝꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯦꯝꯕ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯍꯨꯜ ꯑꯗꯨ ꯈꯞꯄ ꯃꯈꯩ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯏꯈꯦꯡ ꯈꯔ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯆꯩꯅꯥ ꯑꯗꯨꯕꯨꯗꯤ ꯈꯥꯡꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯦꯝꯕꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯦ ꯇꯥꯏꯕꯪ ꯅꯨꯄꯥ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯥꯡꯒꯤ ꯊꯥꯡꯐꯝ ꯇꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯦꯝꯕꯅ ꯃꯔꯨ ꯑꯗꯨꯕꯨ ꯂꯨꯛꯊꯗꯨꯅ ꯈꯨꯝꯃꯤ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯍꯤꯡꯖꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯄꯪꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯈꯪꯖꯗꯕꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯁꯤ ꯇꯧꯖꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯝꯕꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯉꯩꯗ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ,
ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯃꯥꯡꯂꯤꯗꯅ ꯏꯁꯥꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯂꯥꯏ ꯅꯨꯄꯥ ꯑꯗꯨ ꯂꯦꯝꯕꯗ ꯑꯃꯨꯛ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯅꯨꯄꯥ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯕ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯔꯤꯕ? ꯉꯥꯛꯄꯤꯒꯅꯤ ꯈꯣꯌꯨꯝ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯈꯪꯖꯗꯕꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯇꯣꯜꯂꯕ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯐꯔꯦ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯂꯦ, ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯅꯖꯕꯤ ꯃꯍꯥꯛꯀ ꯍꯔꯥꯎꯅ ꯂꯦꯟꯕ ꯐꯪꯗꯕ ꯑꯣꯏꯌꯨ꯫ ꯅꯍꯥꯛꯅ ꯅꯨꯡꯁꯤꯔꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯋꯥꯉꯥꯡ ꯑꯃ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯈꯨꯗꯛꯇ ꯂꯣꯏꯕ ꯑꯣꯏꯁꯅꯨ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏ ꯅꯨꯄꯥ ꯑꯗꯨ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯉꯨ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯔꯨꯔꯕꯗ ꯂꯦꯝꯕ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯀꯞꯆꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯅꯥ ꯂꯦꯝꯕ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯂꯩꯅꯥꯗꯒꯤ ꯅꯥꯊꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥ ꯂꯦꯝꯕꯕꯨ ꯀꯣꯏꯊꯤ ꯊꯤꯖꯩ꯫ ꯀꯣꯟꯅꯊꯪꯗ ꯂꯦꯝꯕꯒꯤ ꯀꯥꯗ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯥꯂꯦꯝꯕ, ꯃꯥꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯀꯥꯟꯅꯗꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯇꯧꯗ꯭ꯔꯤ ꯑꯁꯤꯕꯨ ꯊꯤꯟꯕ ꯂꯥꯛꯄꯗ ꯃꯍꯥꯛꯀ ꯍꯌꯦꯡ ꯎꯅꯔꯒꯦ꯫ ꯂꯩꯅꯥ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯂꯦꯝꯕ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯕꯗꯤ ꯂꯩꯅꯥꯗꯒꯤ ꯃꯍꯥꯛ ꯂꯥꯞꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗꯁꯨ ꯂꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯨꯜ ꯍꯣꯡꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯦꯝꯕꯒꯤ ꯍꯥꯟꯅꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯤꯔꯣꯜ ꯌꯣꯝꯂꯝꯃꯤ, ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯅꯥꯅ ꯂꯦꯝꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯄꯣꯠꯌꯣꯝ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤꯕ ꯂꯦꯝꯕꯒꯤ ꯃꯃꯥꯒ ꯊꯦꯡꯅꯩ꯫ ꯏꯃꯥ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯄꯣꯠꯌꯣꯝꯕꯨ ꯀꯩꯋꯣ? ꯋꯥꯐꯝ ꯑꯁꯤꯗ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯚꯦꯝꯃꯥ, ꯂꯩꯅꯥ, ꯅꯍꯥꯛꯄꯨ ꯈꯪꯗ꯭ꯔꯤꯕꯔꯣ? ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯂꯒꯗꯕꯅꯤ꯫ ꯂꯩꯅꯥ ꯌꯥꯝ ꯉꯛꯅ, ꯀꯩꯒꯤꯅꯣ ꯏꯃꯥ? ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯕ ꯍꯌꯦꯡꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯁꯤꯟꯕ ꯑꯁꯦ ꯍꯌꯦꯡ ꯈꯨꯌꯧꯅꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦꯍꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯅꯥꯗꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯂꯨꯍꯣꯡꯕ? ꯇꯥ ꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕ? ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯚꯦꯝꯃꯥ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯆꯠꯄ ꯍꯧꯈꯤ꯫ ꯂꯩꯅꯥꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯞꯂꯤ, ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯄꯣꯠ ꯃꯌꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯂꯩꯅꯥꯅ ꯀꯞꯇꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯤꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯂꯤ꯫ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯂꯩꯅꯥ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯗꯨꯅ ꯂꯦꯝꯕꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯂꯤ꯫ ꯂꯦꯝꯕꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯎꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝꯅ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯅꯥꯅ ꯌꯥꯝꯅ ꯇꯞꯅ, ꯇꯥꯂꯦꯝꯕ꯫ ꯂꯦꯝꯕ ꯊꯥꯡꯕ ꯍꯧꯔꯨꯔꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯁꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯂꯠꯅꯕꯤꯔꯤꯕ? ꯏꯐꯝꯗꯒꯤ ꯅꯪꯅ ꯅꯥꯊꯩꯔꯒꯦ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯗꯨꯃꯗꯤ ꯍꯥꯏꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥꯏꯌꯨ ꯇꯥꯂꯦꯝꯕ, ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯩꯅꯣ? ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯂꯦꯝꯕ ꯆꯞ ꯂꯦꯞꯄꯤ꯫ ꯃꯄꯤ ꯑꯗꯨꯗꯤ ꯁꯤꯟꯊꯔꯛꯏ, ꯅꯨꯄꯥ ꯃꯥꯁꯨ, ꯑꯗꯨꯕꯨ ꯂꯩꯅꯥꯅꯗꯤ ꯎꯍꯧꯕ ꯅꯠꯇꯦ, ꯎꯍꯜꯂꯝꯗꯦ꯫ ꯂꯩꯅꯥ ꯌꯥꯝ ꯄꯦꯟꯗꯅ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯂꯦꯝꯕꯕꯨ ꯌꯦꯡꯖꯍꯧꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯡꯂꯛꯏ꯫ ꯍꯦ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯇꯧꯗ꯭ꯔꯤ, ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯥꯊꯩꯕꯤꯔꯤ꯫ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯕꯗꯤ ꯇꯧꯗ꯭ꯔꯤ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯗꯀꯣ꯫ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯊꯝꯂꯒꯦ꯫ ꯇꯥꯂꯦꯝꯕ,
ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯁꯨ ꯇꯧꯗ꯭ꯔꯤ ꯑꯁꯤꯃꯗꯤ ꯅꯪꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯍꯧꯔꯒꯦꯀꯣ ꯇꯥꯂꯦꯝꯕ꯫ ꯑꯁꯨꯝꯅ ꯂꯩꯅꯥꯅ ꯅꯤꯡꯉꯝꯗꯅ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨꯕꯨ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯇꯧꯗ꯭ꯔꯤ ꯃꯉꯣꯟꯗ ꯇꯝꯂꯔꯤ꯫ ꯅꯤꯡꯁꯤꯡꯕꯇꯅ ꯆꯩꯅꯥ ꯑꯣꯏꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯦꯝꯕ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯅꯥ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯔꯤ꯫ ꯂꯩꯅꯥꯗꯨ ꯐꯝ ꯁꯦꯟꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯗꯅ ꯃꯕꯨꯡ ꯑꯍꯨꯝ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯐꯝꯂꯤ꯫ ꯂꯩꯅꯥ ꯃꯌꯥꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯕꯥꯕꯥ, ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯅꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦꯀꯣ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ: "ꯏꯆꯥꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯕꯒꯦ?" "ꯕꯥꯕꯥ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯜꯂꯛꯇꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯅ ꯁꯦꯟꯅꯕꯤꯔꯛꯈꯤꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯕꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯆꯠꯅꯤꯡꯗ꯭ꯔꯤ꯫ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯉꯦ꯫ ꯇꯥꯆꯧꯗ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯖꯕ, ꯇꯌꯥꯏꯗ ꯎꯏꯅꯖꯕ, ꯑꯗꯨꯒ ꯑꯩꯅ ꯈꯟꯅꯕ ꯍꯧꯔꯒ ꯇꯥꯇꯣꯟꯅ ꯆꯩ ꯑꯗꯨꯝ ꯆꯥꯈꯤꯕꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ"꯫ ꯃꯆꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯕꯨꯡꯁꯤꯡꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯂꯔꯦ꯫ ꯄꯣꯏꯔꯩꯅ: "ꯏꯆꯟꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯆꯜ ꯅꯥꯕ ꯐꯔꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯏꯆꯜꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯍꯥꯏꯌꯨ, ꯉꯁꯤꯁꯨ ꯅꯪ ꯇꯌꯥꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯜꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" "ꯑꯩꯕꯨ ꯐꯔꯛꯈꯤꯗ꯭ꯔꯅꯦ ꯇꯌꯥꯏ? ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨ ꯇꯌꯥꯏ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯕꯨ ꯇꯌꯥꯏꯅ ꯇꯧꯕꯤꯕ ꯉꯝꯒꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯍꯥꯏꯌꯨ ꯏꯆꯟꯊꯣꯏꯕꯤ, ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ?" "ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯇꯥꯂꯦꯝꯕꯕꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ꯫ ꯅꯆꯜꯂꯩꯒꯤ ꯃꯤꯠ ꯑꯅꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯎꯍꯟꯕꯤꯌꯨꯕ ꯇꯌꯥꯏ"꯫ ꯂꯩꯅꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯗꯣ ꯃꯃꯤꯠ ꯐꯠ ꯌꯦꯡꯅꯩ꯫ ꯃꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯜ ꯑꯁꯤ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯃꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯁꯤ ꯈꯜꯂꯗꯨꯅ ꯆꯤꯡꯈꯩ ꯂꯦꯝꯕꯕꯨ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯦꯝꯕꯕꯨ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯅ ꯂꯦꯝꯕꯗꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯂꯧꯅꯝ ꯍꯩꯕ ꯑꯃꯒꯨꯝ ꯅꯥꯊꯩꯗꯨꯅ ꯂꯩꯔꯒ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯦꯝꯕ ꯌꯥꯝꯅ ꯀꯞꯆꯩ꯫ ꯃꯕꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯦꯝꯕꯁꯨ ꯂꯩꯅꯥ ꯈꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯂꯩꯅꯥꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯂꯦꯝꯕꯗ ꯃꯆꯜꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗꯤ ꯃꯆꯜꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯃꯆꯜꯒꯤ ꯊꯃꯣꯏꯅ ꯁꯣꯛꯀꯗꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯗꯨꯅ ꯂꯦꯝꯕꯕꯨ ꯀꯥꯗ ꯆꯪꯍꯜꯂꯛꯏ꯫ ꯂꯩꯅꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯝꯕꯗꯨ ꯂꯦꯞꯄꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯍꯣꯡꯂꯝꯂꯤꯕ ꯃꯥꯒꯤ ꯂꯩꯅꯥꯒꯤ ꯀꯥꯏꯔꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯦꯝꯕ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯆꯤꯜ ꯑꯗꯨꯗꯒꯤꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯀꯧꯔꯨꯔꯤ: "ꯂꯩꯅꯥ"꯫ ꯂꯩꯅꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯟꯊꯗꯨꯅꯇ ꯂꯩꯔꯛꯂꯕ ꯃꯄꯤ ꯑꯗꯨꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯟꯊꯔꯛꯂꯦ꯫ ꯂꯦꯝꯕ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯥꯒꯤ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯂꯩꯅꯥ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ: "ꯇꯥꯂꯦꯝꯕ"꯫ "ꯂꯩꯅꯥ, ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ?" "ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯣ ꯇꯥꯂꯦꯝꯕ, ꯅꯍꯥꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯍꯩꯅꯗꯕ ꯐꯥꯎꯕ꯭ꯔꯥ? ꯅꯍꯥꯛ ꯂꯨꯍꯣꯡꯂꯕ ꯅꯠꯇ꯭ꯔꯥ?" "ꯂꯩꯅꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯍꯩꯅꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯕꯨ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ꯫ ꯑꯩ ꯉꯁꯤꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ ꯂꯩꯅꯥ"꯫
ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯅꯥꯗꯤ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯗꯨꯅ ꯂꯣꯠꯈ꯭ꯔꯤꯕ? ꯍꯥꯏꯌꯨ ꯇꯥꯂꯦꯝꯕ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ? ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅꯅꯦ ꯂꯩꯅꯥ꯫ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯑꯃꯠꯇ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯇꯥꯂꯦꯝꯕꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯤꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯔꯝꯂꯒꯦ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯩ ꯄꯤꯔꯝꯂꯒꯦ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯂꯩꯅꯥ? ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯃꯣꯏ ꯑꯅꯤꯅ ꯆꯦꯠꯅ ꯊꯥꯖꯕꯒꯤꯅꯦ꯫ ꯇꯥꯂꯦꯝꯕ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯌꯨ, ꯑꯩ ꯇꯥꯔꯤꯌꯦ ꯂꯩꯅꯥ꯫ ꯂꯩꯅꯥꯅ ꯃꯈꯨꯠ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯑꯗꯨꯗ ꯊꯤꯟꯗꯨꯅ, ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨꯕ꯫ ꯂꯦꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯕꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯂꯦꯝꯕꯅꯁꯨ ꯎꯔꯨꯔꯦ꯫ ꯑꯗꯨꯉꯩꯒꯤ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯂꯦꯝꯕ ꯍꯦꯟꯅ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯅꯥꯅ ꯑꯃꯨꯛ ꯇꯞꯅ ꯀꯧꯔꯛꯏ, ꯇꯥꯂꯦꯝꯕ꯫ ꯂꯦꯝꯕ ꯄꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯃꯄꯤ ꯑꯗꯨꯕꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯑꯗꯨꯃꯛ ꯀꯞꯆꯔꯝꯃꯤ꯫ ꯇꯥꯂꯦꯝꯕ, ꯅꯍꯥꯛꯄꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯤꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯖꯈꯤ꯫ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯧꯗ꯭ꯔꯤ ꯑꯁꯤꯕꯨ ꯅꯪꯃꯛꯅꯤ ꯈꯟꯗꯨꯅ ꯌꯦꯡꯂꯛꯈꯤꯕꯅꯤ꯫ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯇꯧꯗ꯭ꯔꯤ ꯑꯁꯦ ꯑꯩꯒꯤ ꯄꯥꯎꯗꯝꯐꯝꯅꯦ ꯇꯥꯂꯦꯝꯕ꯫ ꯂꯩꯅꯥ, ꯊꯥꯖꯅꯤꯡꯕ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯄꯥꯝꯃꯨꯕ ꯅꯍꯥꯛꯅ ꯂꯩꯇ꯭ꯔꯕꯗ ꯊꯥꯅꯤꯡꯅ ꯇꯥꯕ ꯐꯪꯈꯤꯗꯕ꯫ ꯑꯗꯨꯕꯨ ꯇꯥꯂꯦꯝꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯑꯁꯤꯅ ꯑꯩꯕꯨ ꯁꯨꯝꯕꯤꯌꯨꯕ꯫ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ꯫ ꯀꯨꯏꯔꯦ ꯇꯥꯂꯦꯝꯕꯅ ꯈꯣꯡꯕ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯈꯤꯗꯕ꯫ ꯅꯪ ꯑꯃꯨꯛꯇ ꯈꯣꯡꯕꯤꯌꯨꯕ ꯇꯥꯂꯦꯝꯕ꯫ ꯑꯩ ꯈꯣꯡꯒꯦ ꯂꯩꯅꯥ꯫ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ, ꯑꯩ ꯈꯣꯡꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯅꯥ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯖꯔꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯩꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯁꯨ ꯁꯨꯝꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯍꯣꯜꯂꯝꯕ ꯁꯣꯔ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯞꯊꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯣ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯦ꯫ ꯂꯦꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯝꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯃꯗꯤ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯈꯪꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯝ ꯊꯤꯕꯤ ꯂꯩꯔꯥꯡꯗꯣ ꯆꯤꯟꯅꯗꯅ ꯑꯗꯨꯃꯛ ꯀꯦꯟꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯦꯝꯕꯅ ꯇꯞꯅ ꯑꯃꯨꯛ ꯀꯧꯖꯩ, ꯂꯩꯅꯥ, ꯂꯩꯅꯥ꯫ ꯂꯦꯝꯕ ꯍꯧꯖꯤꯛꯇꯗ ꯂꯩꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯛꯂꯦ꯫ ꯂꯩꯅꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯣꯡꯕ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯁꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯇꯥꯂꯦꯝꯕ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯔꯝꯈꯨꯑꯣ ꯂꯩꯅꯥ, ꯑꯃꯨꯛꯇꯗꯤ ꯀꯧꯔꯝꯈꯨꯑꯣ꯫ ꯁꯦ, ꯅꯪꯒꯤ ꯇꯥꯂꯦꯝꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯂꯩꯅꯥ, ꯑꯩꯒꯤ ꯂꯩꯅꯥ, ꯅꯪꯒꯤ ꯑꯩꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯒꯗꯕꯅꯤ꯫ ꯃꯤꯠ ꯄꯥꯡꯉꯣ꯫ ꯁꯦ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯇꯧꯗ꯭ꯔꯤ ꯈꯣꯡꯒꯦꯕꯁꯦ꯫ ꯃꯤꯠ ꯄꯥꯡꯉꯣꯁꯦ, ꯍꯧꯒꯠꯂꯣ ꯂꯩꯅꯥ꯫ ꯑꯁꯨꯝꯅ ꯂꯩꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨꯁꯨ ꯈꯣꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯅꯥꯃꯛꯅꯤ ꯈꯟꯖꯗꯨꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯍꯥꯛ ꯂꯦꯟꯈꯤꯔꯝꯃꯤ꯫